Hauzik Pawgi Maruiba Pau. Chief Minister N.Biren na keirao wangkhemda phamung humpu leiba TB Hospital sangaduna meeyamda khutsinnakhre. Amadi International Day of Person with Disabilities ki thouram paksanna pangthokhre. Khurumjari Times of Manipur News miyeng tabiriba punamakpu Arunbala na taram na ukseri pau sandokna pizari. Manipur Sarkar na Imphal East District ki manung sanba keirao wangkhemda nauna saba phamung humpu legadaba TB Hospital ngasi Chief Minister N.Biren na hongnabi matung ina sangakhre. Manipur Sarkar ki Health and Family Welfare Department na sinduna pangthokiba thouram aduda Chief Guest oikiba Chief Minister N.Biren na Minor Irrigation Department ki thika sing MLA ki upu manungda yanaduna lairamne. IFCD su mangai asigumba kaya asi hongdok hanba ngamnanaba honabada awaba kaya mayoknari nakalamaromda hauzik lamdam asigi meeyamna masak khangdaba sana yumda yokpa sa sing halambagi thongdok satharakpada meeyamna mipainaba laiba asi matangda paladuna thongdok sing asigi matangda expert sing laktuna thijinba hore mafam manga taruktagi sa nganu yen chabagi video footage phangle ayambana kaijeng langni haibang khangle maram aduna meeyamna mipainingai oide aikoina umang wangmang kokthorakpa lanmei thabagi sang wangkhalakpana jangalda laifam leitabadagi machinjak lairaktabadagi sa sing adu machinjak thiba kumlakpani aduna aikoina makhoigi machinjak amasung laifam pibatai meeyamna thongdok asigi matangda to nga sandok piganu haiki. Work program si masigumba area khara senga sai kapsing da identify tawre adagi konthok jam area ki da haji yam sanga da banate khara sanga la kun kuntra kun guta thadar kanda adagi se tamai da area ma kenogi khigi lok tagi la ko si ongi sum tagi kilometer makhai gum si returning wall ma sam san bi ragadi vegetables mayam puthoroi ba singli puthoroi chadai ayam puthor sumaina area khara identify torganda leiriba paisa do thadaragadi double la ne profit aduna ne tamu sujunga sagi leirameba per capita investment mi amabu phaganna bagi mioi babu phaganna bagi thadariba expenditure ga tawriba expenditure ga leiriba per capita gi khoigi improvement sigadi yam thina khener adum 36% 37% ko je all India gi lai am sotana lai why audi ko properly plan tawraga paisa ji chalhande thada de hai output le hendre hai ne abna sugum bakhara hono jabane koi jigam nuai re ko su nasai rameshwar hai ba yam valid weba point ama hujikti lairabi kana leijadabi gaina yam sothana leiramsing do naraga kamda udagi na humang karam basing do hujikti officer gumna doctor gumna or mantri MLA dona koi nara su car sim paira koi lain bonna mani ai bagi wakalam di faure do madu maktu ne koina praja founding is Social Welfare Department Government of Manipur na sinduna International Day of Person with Disabilities palan thouram ngasi Khumal Lampak ki kangsangda pangthokhre empowering person with disability and ensuring inclusiveness and equality haiba hiramda pangthokiba thouram aduda Social Welfare Minister N.Biren Manipur Pollution Control Board ki Chairman Radha Kishore amasung Manipur Human Rights Commission ki member Khaide Manina mathangsina Chief Guest President amadi Guest of Honor oina saruk yaki Thoram adugi Chief Guest ki oiba warol piraduna Social Welfare Minister N.Biren hai miyam ga mimanadana hingliba singbo hanthana yengbibagi mahutta makhoida minungsi utpham thoi ngasi disabilities person singi maikai dagi pirakliba memorandum asi Chief Minister N.Biren ga tanaduna thabakta onthokna bahotnagani haiba wafam sing thamki nakalamaromda Mission Blind School haikak pokpi Sandel District nasu World Disabled Day Observation ngasi school asigi campus ta pangthokki thauram aduda Consumer Affairs Food and Distribution Minister Karam Syamna athoiba mithunglen oiki thauram aduda warol piraduna Minister Karam Syamna mioi bada khwaidagi darkar oiribasi minungsi mina mibu nungsi bani madugi manungda tola taraba mimanadab singbu nungsi bibuna athoiba magun amani haiki thauram adugi saruk ama oina Mission Blind School haikak pokpigi mahiroi singna makhoigi haithoi singthoiba sing utki Anoba wakhalon kaya
पुथोक्तुना हांगदुना लैरिबा लौफमसिंग सानबा महै मरोंसिंग थादुना एग्रीकल्चर रेवेन्यू हेंगतहनबा अखोई खुदिमकना माई ओनसिनबा मतम ओइरे हाइना बीजेपी मणिपुर प्रदेश की प्रेसिडेंट ओइरिबा राज्य सभा की एमपी खेत्रीमेम बाबानंदना फोंदोखरे वफम असि जॉइंट डायरेक्टर ICAR रिसर्च कॉम्प्लेक्स फॉर NEH रीजन मणिपुर सेंटर न सिंदुना नुमित मंगानी चुपना चथगदबा स्पेशल नेशनल ट्रेनिंग प्रोग्राम हौदोकपगी थौरमदा हाइकिबनी एडवांसमेंट इन सीट टेस्टिंग फॉर नॉट NEH region haiba thimsida pangthokpa special training da adu ICR Lampel conference hall da hodokhibani thauram adu da wa ngangladuna babanandana makha taraduna lamdam asigi mahausagi leijaramba agriculture land sing tapna mangsilakpa asina chanana ba chinjakta mipan tangnabagi maram ama ohelakli maram aduna leijariba agriculture land sing asida ahenba mana masing thaduna pothok marang kaina puthoksi haiki पाउगी मरखना अत्यंत ब्रेक अमतंग लौजरी लेंसिन बिरक्सी प्राविया एम्पोरियम इरमदंगी इयोंगदा साजबा निंगथीजरबा फिजोल सिंह फिगे रानी वांखै इनफी सिल्क हाफ अमदी फुल सारी अमसुंग अतै मखल मथेल कयागी फजरबा नुपी सिंगी ओइबा फिजोल सिंह फोंबिगनी Pravia Emporium, Singjamai Chingamatag near Gemon Gas Building. Break matungda mayambom kahana tarano oksari. Ngarang numidang pung taramathoi minute kullom taba matamda Lampen Police Station gi manung chanba thangmai banjum nam laikai dalaiba sorokhaibam sarat ki mayumda masak khangdaba singna nongmai round kaya kapsilamle thogdok aduda miyoi amata asok apan nangkidrabasu garage thamba car amadi gate nongmai maruna panbadagi akai athoi thoki sorokhaibam sarat ahum suba IRB da subedar oina laibani hairi thogdok adugi mayokta ngasi laikai miyamna thangmai banjum nam laikai da wakat mifam sathakre wakat mifam aduda mirakta nongmai kapsinduna miyambu aki akhang piba yaningde kari maram gi damak yumlakta nongmai kapsin bano athuba matamda sengdokpiu haibana iba plega sing seasonaki wakat mifam aduda saruk yakibi nupi amana haikibada kari nungaitaba laibagino yumlakta nongmai kapsin biba asina asok apan misi mina yarawadi kari oigani kanana tabuno haibadu athuba matamda sengdokpiru haiki kari nungainadaba laibagi kanana kapamibano kari gino moigi marana kari no moidagi kari apambano natragana legaida nungaitaba laibra ama laidana ko hojiki matamje khatrabanina misi mina be toina thobanina haktudaida moina noi kapingai tudaida soigibani hainingai su lairot haibadi moina direct gari je khamaga direct gate sida onjalaga kapambanina moida atamdana kapambani haibajima koi camera gi matengda uba phangjare ko masi kari marangino mangonda kari nungaitaba laibagino natragana masi kari hainingbagino haibaduma koi laikai nai athuba matamda kanano habdo singto pirakosu pame adagi magi maramdu su kari gino sigini haibado haibiro olairagati laitragana karino koi laikai da athuba matamda singto pirata Manipur Police Constable Lobagi Sangeng Parikya Haidoknaba Sarkarna Honaragliba Asida reject Taukraba candidate lising Ohunga Yankainito Asi Yahon Biu Haina JSC for rejected candidate for recruitment of Police Constable Male Civil 2013 Besna Dabi Taukre Ngasi Manipur Police Club Ta Pangthokiba Paugi Mifam Amada JSC ki Joint Secretary Y Kiranna Sarkarna reject Taukraba candidate Singbo Yahon Gani Haibagi Thajaba Tha Asigi Manga Faugi Manungda Pidrabadi Makhal Makha Kayagi Khongjang Sing Sem Saba Loire Haiki Chahi Magagi Mamangdagi pass Tauraba candidate Sing Hojik Haido Amdai Miku Khara Sida Fail Oire Hairapasi Masi Igo Yabang Amjoroi 2013 Police Constable Male Asida Politics Chanabiganu Haidana Miyam Gimanda Joint Election Committee for Rejected Candidate Ki Maki Degi Haijari Naga Council Dimapur gi miyeng makhada Public Action Committee na December 8 ki ayuki pung manga dagi numidang pung 8 phauba pung 13 gi Dimapur ban kaukre Naga Council gi office ta tha asigi amada pangthokiba emergency meeting na Reven Honda showroom da nongmai kapsilambagi thogdok ka mari leinana ban adu kaukibani hairi Paugi merekhana atyen break amatanga luxury
Watch Life and Style, a gateway to the elegance of Manipur. Coming soon, only on Thouram TV. Birki matungda amuk hana tarano oksari tangkak ani thokna tha asigi manga amadi mapanda Assam gi district kuntaruk amadi civil subdivision taramari da pangthokkadoriba panchayat mikhal gi damak civil employee lakh amaga lising nimpu amadi security personnel lakh ama deploy tawgadori Assam da punna gaon panchayat lising ani ga chani lairibani masida punna voter crore ama henbana vote thadagadori masigi manungda nupa voter lakh Marifu Mathoi amadi nupi voter lakh humrangani mikhal asigi damak saurakna polling station lising kulhumdoi ga chamnga ga manga hang bagi tangai phadaba lai hairi as hypersensitive and 3739 as sensitive. New Delhi gi Bigyan Bhavan da pangthokhiba World Disabled Day gi mari lainana Montfort Center for Education da National Award ngasi Bharat ki President na khutsinnakhre Meghalaya gi Danakgre da leiba differently able angang singda ningthina takpi tambiriba class KG da gi na 12 fawda lairiba school asina lauriba thodang adubu sakhangladuna award asi pibani hairi Nupi singi mayok ta chathaba miyot minai lep palaitri Uttar Pradesh ta nupi ama nupa anina maina tharam le chenari ba miyoi ani adu police na fabaga loinana makhoi gi mathakta sexual assault amadi attempt to murder gi case register tawkhre thodok asi haukiba thangja numita Uttar Pradesh ki Sitapur da thokibani masagi haksangi sarukta maina sakibagi sang humpu gi changda maina sakpadagi laikat naribi adu masagi sahi kungani pan sure nupi aduna mahakpu ot naibagi thabak chathare haina police station da toina wakalakpadagi mahaki mathakta tamthireba thodok adu miyoi ani aduna chatharam kibani thodok adu da January ba Rajesh amadi Ramu ngarang police na phagat khre thodok adu ga mari lainana police officer ama head constable ama yauna personnel ahum mathau section da bagi maral da suspend tawkhre hairi Prime Minister Narendra Modi TRS ki chief K. Chandrasekhar Rao amadi AIMIM gi leader Asaduddin hairiba leader ahum si khenaba leite maram aduna Telangana gi miyambu makhoi gi langda thudana ba honasi haina Congress ki President Rahul Gandhi na phongdokhre mahakna makha taraduna Telangana Rashtra Samiti asidi BJP gi B team ni haina su claim tawkhre nakalamaromda Telangana awangbat idealism amadi manglan kayaga loinana semkhibani adubu TRS amadi BJP gi mathong huktaba ngaksaw thekpa amadi senja thumja gi thabak kayana miyambu lana lamjingle haina su maral sikhre hairi ngasi Manipur da phongna khiba pause singda kari kari maru eba paw yaw rebage habadu mayam punam tang khangminasi Sangai Express Scientists sing thungladuna thijinba hore athubada asengba khanglaba yai social media da semjinba paw photo thadorokpa thingnabagi thabak lokhatnaba haikre lokhatpa yaba thabak lokhatli miyam mi paiviganu chief minister yumda loiba hui yawramgadara jingnari YAF na mafam kayada CCTV camera fit tawre pokna fam senior scientist yawba expert team thunglare yumsa hatpagi chap manaba thodok Orissa da su thokhi forensic expert BJP na chana fatap thugai de hairagadi thograu phongna ngangna si Joy Kishan social media da lana pau sandokpa sing phagadauri chief minister na Rabi campaign lisingani tara nipan hogdokhre mirakta car thogjilakpada ama sire nipan sokle naharol gi thodang politician amasung officer singna chahi tara khaktang transparent amasung sincerity leina thabak tawragadi Manipur chaukhatpa leibak singdagi tadana hena chaukhatkani chief minister sagi masak khangdoknaba will gi expert sing thunglaba hore CCTV camera sing fit tawba hokre social media da aranba information sandokliba sing book tawnaba BJP da khangan khre huyan lan paw lobi singi yai fagadaba anoba policy athuba da lauthoklagani expert sing imphal da thunglare mifam pangthoktuna khanakhre sayan halambagi langla langjin puthoknaba camera trap sizinagadauri Niti Forum for Northeast ki anirak suba mifam tha sigi marida Guwahati da pangthoklagani lengang lauthokaba emergency chalaire haibasida lali hairabadi debate tawnasi MLA Joy Kishan Sana Leibak, Dehradun ki wildlife forensic expert sing thunglare miyamda tamnariba sa phanaba camera trap sing khinduna thijinba hokre social media da tonga sandokpa thingbinaba wakat khre sau check sing hatpada hui chenabagi chingnaba leire PFA
lau sigumba gi khulai sing cha da marifudara subsidy piragani Chief Minister ECL Express Brajabasi ga loina khiba maitai pangal du gi thouram BJP na pangthok taba kari gino BJP na lusingba Manipur government asi constitution gi mayokta semkhibani Jai Kishan Lomi Singh anova welfare policy ama athubada hogdoklagani Hawtalda Rabi Camp lisingani taranipan hogdokre masina Lomi Singh gi pothok hengat halagani Chief Minister Iraiba Wildlife Institute of India gi expert singa lamlak ki samasa khangdoknaba thabak paikhatkre Lomi Singh gi yaifanaba anova policy athubada lauthoklagani transparency leitabadagi politician singbu hangoinarakpani lauthoktaba emergency rule chalaiduna leingakli Jai Kishan Loisilakpada maruiba pau amukahna Chief Minister N.Biren keirao wangkhemda phamung humpu leiba TB Hospital sangaduna meeyamda khutsinnakhre Amadi International Day of Person with Disabilities ki thouram paksanna pangthokhre Hausi ki wainadi Manipur pau matang asida lojare Times of Manipur News miyang tabi punamok bo Arunbala amuk hana kurumjari